ꯇꯣꯝꯕꯤ, ꯏꯕꯦꯝꯃ, ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ? ꯃꯦꯂꯩ, ꯃꯥꯕꯣꯛ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯇꯣꯝꯕꯤ, ꯅꯪꯕꯨ ꯀꯅꯥꯅ ꯊꯤꯜꯂꯛꯀꯦ? ꯃꯦꯂꯩ, ꯈꯨꯔꯥꯇꯣꯟꯅ ꯊꯤꯜꯂꯛꯑꯦ꯫ ꯇꯣꯝꯕꯤ, ꯑꯣ, ꯑꯩꯁꯨ ꯅꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯗ ꯆꯠꯊꯣꯛꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯑꯗꯨꯝ ꯆꯠꯂꯨꯔꯕ꯫ ꯏꯆꯥꯅ ꯂꯥꯛꯄꯁꯤꯗꯤ ꯀꯔꯤ ꯊꯣꯡꯕ ꯆꯥꯒꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯅꯨꯃꯤꯗꯥꯡꯗꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯆꯦ ꯃꯦꯝꯆꯥꯒ ꯃꯥꯒꯅ ꯀꯣꯜ-ꯂꯤꯛ ꯋꯥꯏꯔꯝꯗꯨ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ꯫ ꯃꯦꯂꯩ, ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯋꯥꯠꯂꯤꯀꯥꯟꯗꯒꯤ ꯍꯧꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯣꯛ ꯍꯣꯏꯗ ꯂꯩꯅꯤꯅ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯃꯆꯦꯒ ꯇꯥꯟꯅꯔꯒ ꯄꯨꯟꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯝꯆꯥꯒꯤ ꯃꯃꯥꯟꯅꯕꯤ 4 ꯃꯈꯣꯏꯗ ꯂꯥꯛꯏ꯫ ꯊꯣꯏꯕꯤ, ꯁꯤꯕꯨ ꯃꯦꯂꯩ ꯅꯠꯇ꯭ꯔꯅꯦ? ꯃꯦꯂꯩ, ꯃꯥꯅꯦ꯫ ꯊꯣꯏꯕꯤ, ꯅꯪꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦꯅ꯫ ꯅꯪꯕꯨ ꯑꯩ ꯅꯤꯡꯁꯤꯡꯉꯤꯕꯣ? ꯑꯩ ꯅꯆꯦ ꯊꯣꯏꯕꯤꯅꯦ꯫ ꯃꯦꯂꯩ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ, ꯑꯗꯨꯒ ꯑꯣ, ꯅꯤꯡꯁꯤꯡꯉꯤ꯫ ꯊꯣꯏꯕꯤ, ꯏꯅꯥꯎꯗꯤ ꯂꯩꯁꯥꯕꯤ ꯌꯥꯝ ꯊꯨꯅ ꯐꯥꯔꯝꯃꯦꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯂꯩ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯃꯦꯝꯆꯥ, ꯀꯩ ꯂꯩꯔꯒꯦ? ꯅꯣꯏ ꯃꯌꯥꯝ ꯍꯧꯅꯔꯒ ꯂꯥꯛꯄꯕꯣ? ꯅꯨꯄꯤ ꯑꯃꯅ, ꯃꯈꯥꯏ ꯂꯩꯀꯥꯏꯒꯤ ꯃꯁꯛ ꯐꯖꯕ ꯃꯥꯂꯪꯕꯗꯣ, ꯃꯣꯏꯗ ꯆꯠꯂꯨꯁꯦ꯫ ꯃꯦꯂꯩ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯂꯪꯕ ꯍꯥꯏꯅ ꯄꯜꯂꯛꯄꯗ ꯍꯔꯥꯎꯖꯕ ꯐꯥꯎꯖꯩ꯫ ꯋꯥꯈꯜꯗ ꯈꯟꯖꯩ, ꯄꯥꯃꯨ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯏꯗ꯫ ꯃꯦꯝꯆꯥ, ꯎꯁ, ꯇꯟꯗ꯭ꯔꯣ ꯅꯣꯏꯕꯣ? ꯃꯤꯒꯤ ꯄꯥꯈꯪ ꯃꯌꯨꯝꯗꯨꯗꯕꯨ ꯍꯦꯛꯇ ꯆꯠꯂꯨꯁꯦ꯫ ꯉꯥꯎꯕ꯭ꯔꯣ ꯅꯣꯏꯕꯣ? ꯊꯣꯏꯕꯤ, ꯏꯕꯦꯝꯃ, ꯌꯥꯝ ꯂꯦꯝꯕ ꯁꯥꯔꯛꯀꯅꯨ꯫ ꯃꯥꯂꯪꯕ ꯍꯣꯏꯗ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯌꯦ, ꯃꯁꯛ ꯈꯪꯕ ꯑꯣꯏꯅ ꯆꯠꯂꯨꯁꯦ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯦꯝꯆꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯃꯃꯥꯗ ꯃꯃꯥꯟꯅꯕꯤꯈꯩꯒ ꯑꯁ꯭ꯋꯥꯏꯐꯥꯎꯅꯤ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩ ꯄꯨꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯦ꯫ ꯆꯠꯅ ꯆꯠꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯇꯧꯏ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯗꯨꯗ ꯈꯪꯗꯦ ꯑꯩꯗꯤ, ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯇꯧꯒ ꯐꯖꯔꯝꯂꯕ ꯑꯩꯅ ꯑꯗꯨꯝ ꯐꯥꯔꯗꯧꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯏꯁ, ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯨꯄꯤꯅꯦ꯫ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯥ ꯐꯥꯅꯤ ꯀꯥꯏꯅ꯫ ꯅꯨꯄꯤ ꯑꯗꯨꯅ, ꯃꯈꯣꯏꯇꯅ ꯅꯨꯄꯤ ꯐꯥꯕ ꯌꯥꯕ꯭ꯔꯣ? ꯅꯨꯄꯤ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯐꯥꯕ ꯌꯥꯏ ꯀꯩꯅꯣ꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯍꯦꯟꯃꯜꯂꯤ ꯏꯕꯦꯝꯃꯅ꯫ ꯃꯦꯂꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏ ꯑꯗꯨꯅꯗꯤ ꯃꯥꯂꯪꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯨ ꯌꯦꯡꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯥꯂꯪꯕ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯦꯂꯩꯗꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯝꯆꯥꯅ, ꯁꯣꯛꯄ꯭ꯔꯣ? ꯃꯦꯂꯩ, ꯁꯣꯛꯇꯦꯗ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯃꯅꯦ ꯕꯤꯅꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯀꯧꯅꯥ ꯐꯛ ꯑꯗꯨꯗ ꯐꯝꯊꯅꯩ꯫ ꯕꯤꯅꯥꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯊꯣꯛꯎꯅꯤ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯊꯣꯡꯖꯤꯜ ꯑꯗꯣꯝꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯈꯩ ꯌꯦꯡꯂꯒ ꯂꯩ꯫ ꯃꯆꯦꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯥꯂꯪꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯊꯋꯥꯏ ꯑꯗꯨꯅ ꯈꯟꯖꯩ, ꯎꯁ, ꯑꯩꯅꯗꯤ ꯑꯩꯒꯤ ꯗꯥ ꯃꯥꯂꯪꯗꯣ ꯑꯣꯏꯔꯕ ꯈꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯤꯌꯥꯏꯅꯨꯁꯦ ꯑꯣꯏꯔꯦ꯫ ꯃꯥꯂꯪꯕꯅ ꯃꯃꯥꯟꯅꯕ ꯏꯔꯤꯛꯀ ꯇꯨꯡꯗ ꯃꯥꯡꯗ ꯊꯣꯛꯂꯛꯂꯤꯕꯗꯨ ꯊꯋꯥꯏ ꯑꯗꯨꯅ ꯎꯔꯦ꯫ ꯃꯃꯤꯠꯇꯨ ꯀꯨꯞꯊꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯈꯟꯖꯩ, ꯗꯥ ꯃꯥꯂꯪ, ꯅꯪꯒꯤ ꯐꯖꯕꯁꯤꯗꯤ ꯉꯁꯤꯁꯨ ꯍꯜꯂꯝꯗ꯭ꯔꯤꯅꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯂꯪꯕ ꯍꯥꯏꯔꯤꯕꯁꯤ ꯏꯔꯤꯛꯄꯨꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯏꯔꯤꯛꯄꯨ ꯃꯥꯂꯪꯕ ꯀꯧꯔꯤꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯔꯒ ꯈꯪꯕꯤꯌꯨ꯫ ꯊꯋꯥꯏ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯏꯔꯤꯛꯅ ꯌꯦꯡꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ꯫ ꯏꯔꯤꯛꯅ, ꯏꯅꯦꯊꯔꯣ꯫ ꯊꯋꯥꯏ ꯑꯗꯨ ꯄꯥꯈꯠꯄꯗꯤ ꯐꯥꯎꯔꯦ, ꯁꯛꯐꯝ ꯑꯗꯨ ꯈꯪꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯦꯂꯩ ꯑꯗꯨ ꯅꯨꯡꯊꯤꯜ ꯑꯗꯨꯗ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯆꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯦꯝꯆꯥ, ꯏꯃꯥ, ꯁꯤꯡꯖꯨꯁꯦ ꯂꯣꯏꯔꯦ, ꯆꯥꯔꯨ ꯂꯥꯛꯑꯣ꯫ ꯇꯣꯝꯕꯤ, ꯏꯃꯥꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦ, ꯈꯔ ꯈꯖꯤꯛ ꯈꯥꯏꯗꯣꯛꯂꯒ ꯈꯥꯛꯂꯝꯃꯣ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯕ ꯍꯧꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯦꯝꯆꯥ ꯁꯤꯡꯖꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯖꯩ꯫ ꯍꯩꯕꯤ ꯃꯅꯥ ꯑꯗꯨꯗ ꯌꯣꯝ ꯌꯣꯝꯗꯨꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯦꯂꯩꯗꯤ ꯀꯔꯤꯃꯠꯇ ꯆꯥꯗꯈꯩ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯈꯩ ꯃꯨꯟꯅ
matil kut yotuna yengduna adum lay. Memcha, kaidore mele, chadrade. Mele, kashitaw DJ. Memcha sitnana chathoklaga, chariba moliba sing adu losillamnaga, famungda kakhatuna, hiptuna laikre. Mele di yenakha aduda, tumina famduna lay. Tombi sungayhak fi saramlaga, imungna changlagduna, tombina. Ibima, nangna singju khaebu kataino. Ase haiduna, machanupi ka aduda changlai. Machanupi famungduda hek ingthoklubada, machanupi na toromliba mataw adu ubada, tombi mihul ayaukre. Memcha mamitu ngorong angkhatlaga, machinda matil oro taraga, sakfam kairaba maong amada, machinda murum saunduna lay. Tombina macha melay bu kawrai. Kauribadu melay sutare. Masu magi thokpa tarang amada leptuna, mamaboki manakta lepi. Wakal khasik kagum sutawi. Tombi, melay, nang nachibu yingamuko, ay amay bitakpi kauruge. Asi haraga tuna, yang nachatuna, tekpi bu kaururi. Tekpi kahena, laitingi maramda khang hayudragasu, masada lairon tiron kharadi adamakluinazay. Lai khurumba, lai khaidokpa, asina chingba kharadi haizay. Tekpi prap chelaktuna, memchagi mihul adu paiduna yengi. Tekpi, ibema, magi sidil, lai patava hingchabi sangbani. Poche khara langi. Hingchabi adu ki chakthak adu piraga, ningthina lai khurumi. Khurumba loiba ngahek leraga, memchadu taibang makhal khasik lai. Madu ubada tombidi pakhatlambadu kharadi fazari. Dakhina khara tauri, tekpi su chatkre. Tombi, ibema, nasa kashi tawdraba. Memcha wakhaldo itaw tawna. Tawdre. Masa mana adu fazna hana punsili. Aduga maningromda thoragtuna. Mamay mamit adu fazna tathoi. Yachanglakpa matam yorokpana, machil manaw anidu chakhumda changduna, chak thongba hokre. Lainam chawbi lairangni. Lamlanba khoimuna, ganglakadra pakhatjabana, lairang lainam ningthina yentokchade. Narakta satbi khongnembi oijarabasu, ritu magi mahausa, yeningtha haibadu laklari. Matam kuinadagi thizaba, thiba phangdabagi wasaba pumnamak adu, manakta nakna lairabada khara makai, awaba fare. Adubu, mamangda leina, chinwal thokna kangthokpa ngamludaba, asoy mathamoy oiruba asini. Lona yengjaba, lona ngauzaba, asitamak oiradra, haiduna, malangba mathamoyda pakhatjaba paujay. Namidangni, chak toklaba matung malangba amadi irik, tumfam ka aduda changlaktuna, famung aduda punna faminay. Malangba, ita, irik, hao, malangba, nangi khangnaba nushinaba kanagumba malaybra. Iri, leiteda. Leite haiba wahai asi tabada malangba sorjaning adu ningthina hondoi. Iri, marukidi leibro. Malangba, agishu leite. Namit masing khara punna leiminaba chaminaba. Tuminaba torokpana ngasidi taibang semba mabu mahakna loishin khidraba yening thamagi wari adu thamoy watpa pakhang anigi mathamoyda amuk nahonana nushi ihul hulankhre. Masina tungna kari oirakani khantharuba tawduna makhoi ani adu oiga yetka oiduna ichel amagi matawgum mong hadana chenthari. Punsigi ichel aduna panthungfam yawgadra yawroidra haibagi nungnangnaba chingnaba amadi adumak fauri. Adubu thoine hena khanjinaruba tongnarude. Nongpo khunaugi ocha jinglenda sebok oina makhoi manga nupa ani nupi ahum lay. Namit khudingi makhoi manga ozagi manakta laktuna akhang hai sing tanazay. Jinglenasu makhoi manga chapmanana haisanu singsanu haiduna hiram kayada lamsingduna takpi. Lawnam tawba thoibana irikpu nushilang thaktuna nushi mari thamki. Iriksu ahanmada masada hainaramdrabadu tapna loinarakpadagi thoibabu thamoy senga nushiyure. Thoiba hayingdi makha thangbagida lai khurumba malai
ꯃꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯣꯅ ꯑꯣꯖꯥꯅ ꯍꯥꯏꯔꯛꯑꯦ꯫ ꯏꯔꯤꯛ: ꯍꯣꯏ꯫ ꯊꯣꯏꯕ: ꯑꯗꯨꯗꯤ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯏꯔꯤꯛ: ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯃꯈꯣꯏ ꯑꯅꯤ ꯏꯆꯦꯜ ꯑꯗꯨꯗ ꯇꯥꯎꯊꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ, ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ, ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ, ꯀꯔꯝꯅ ꯈꯪꯂꯨꯅꯤ? ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯗꯨ ꯃꯊꯤ ꯐꯣꯡꯕ ꯌꯥꯗꯦ ꯈꯟꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯑꯅꯤꯇ ꯈꯪꯅꯖꯗꯨꯅ ꯊꯝꯂꯛꯄꯅ ꯀꯅꯥꯁꯨ ꯈꯪꯂꯨꯗꯦ꯫ ꯋꯥꯈꯜ ꯄꯤꯛꯄ ꯇꯥꯏꯕꯪꯅꯤ, ꯑꯎ ꯑꯎꯕ ꯐꯖꯕꯕꯨ ꯈꯣꯏꯗꯥꯕ ꯃꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯗꯒꯤ ꯊꯣꯏꯕ ꯏꯔꯤꯛꯀꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯏꯔꯤꯛ: ꯍꯪꯆꯤꯠꯇꯣ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯊꯣꯏꯕ: ꯀꯣꯟꯅ ꯁꯥꯟꯅꯁꯦ, ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ, ꯑꯩ ꯂꯥꯛꯄ ꯉꯝꯃꯣꯏꯀꯣ꯫ ꯏꯔꯤꯛ: ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯑꯩꯅ ꯍꯥꯏꯕ ꯇꯥꯕꯤꯔꯛꯇ꯭ꯔꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯊꯣꯏꯕ: ꯃꯗꯨꯒꯤ ꯋꯥꯗꯨ ꯀꯣꯟꯅ ꯈꯟꯅꯁꯤ, ꯑꯩ ꯃꯤ ꯎꯅꯒꯗꯕ ꯂꯩ, ꯊꯦꯡꯈꯤꯅꯤ, ꯆꯠꯂꯒꯦ꯫ ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯤꯔꯥꯏꯕꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯣꯝꯇ ꯑꯆꯤꯛꯄ ꯈꯨꯗꯤꯡ ꯀꯞꯆꯩ ꯂꯣꯟꯅ ꯂꯣꯟꯅ꯫ ꯇꯥꯡꯂꯧ ꯑꯍꯤꯡ ꯈꯨꯗꯤꯡꯁꯨ ꯃꯄꯥꯜ ꯂꯥꯡꯗ ꯐꯝꯗꯨꯅ ꯊꯥꯖꯃꯕꯨ ꯌꯦꯡꯗꯨꯅ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯃꯤꯔꯥꯏꯔꯕ ꯃꯥꯒꯤ ꯃꯐꯝꯗ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯗꯨꯅ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯧꯗꯨꯅ ꯇꯠꯇꯅ ꯀꯔꯦꯝꯅꯕꯤꯔꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ꯫ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯃꯥꯒ ꯃꯔꯤ ꯑꯃꯠꯇ ꯊꯝꯂꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯀꯥꯎꯕ ꯉꯝꯂꯦ꯫ ꯃꯥꯒꯤ ꯑꯣꯖꯥ ꯆꯤꯡꯂꯦꯟꯕꯨ ꯃꯥꯅ ꯏꯄꯨ ꯍꯥꯏꯅ ꯃꯤꯡꯀꯧꯏ꯫ ꯑꯐ ꯐꯠꯇ ꯀꯌꯥ ꯃꯥꯒ ꯇꯥꯟꯅꯗꯨꯅ ꯄꯥꯡꯒꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯈꯔ ꯑꯗꯨ ꯊꯨꯡꯅꯕ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯑꯣꯖꯥꯗꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯔꯒ ꯆꯥꯏꯕꯤꯈꯨꯜ ꯇꯥꯟꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯂꯪꯕꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯥꯂꯪꯕꯅꯁꯨ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯥꯂꯪꯕ: ꯅꯪꯗꯤ ꯃꯄꯣꯛ ꯐꯕꯅꯦ, ꯅꯪꯒꯤ ꯃꯄꯣꯛꯄꯨ ꯃꯥꯅ ꯃꯥꯡꯅꯕ ꯍꯣꯠꯅꯔꯝꯕꯅꯦ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯎꯕꯤꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯅꯪꯕꯨ ꯀꯜꯍꯧꯕꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯎ꯫ ꯏꯔꯤꯛ: ꯑꯍꯥꯟꯕ ꯈꯣꯡꯐꯝꯗ ꯃꯥꯏꯊꯤꯈꯤꯕꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯁꯨ ꯊꯦꯡꯅꯕ ꯈꯨꯗꯤꯡꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯔꯦ꯫ ꯃꯥꯂꯪꯕ: ꯅꯪ ꯑꯩꯕꯨ ꯆꯤꯡꯅꯕ꯭ꯔꯥ? ꯏꯔꯤꯛ: ꯎꯟꯁꯥꯅ ꯀꯨꯞꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯅꯤ, ꯅꯨꯡꯗꯅ ꯀꯔꯤ ꯈꯜꯂꯤ, ꯃꯄꯥꯜ ꯊꯣꯡꯗꯅ ꯀꯔꯤ ꯃꯇꯧ ꯎꯠꯂꯤ ꯍꯥꯏꯕꯁꯦ ꯑꯄꯪꯕ ꯑꯩꯅꯗꯤ ꯂꯥꯝꯕ ꯐꯪꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯃꯥꯂꯪꯕ: ꯇꯥꯡꯖꯂꯤꯅꯇꯕꯨ ꯃꯔꯩ ꯑꯅꯤ ꯂꯣꯡꯕꯅꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯅꯪꯅ꯫ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯍꯧꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯌꯦꯅꯤꯡ ꯊꯃꯣꯏ ꯂꯀꯥ ꯑꯁꯤꯗ ꯍꯨꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯔꯥ ꯇꯥꯔꯛꯂꯦ꯫ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇꯕꯗꯒꯤ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯑꯁꯦ ꯉꯛꯆꯩ꯫ ꯆꯤꯡꯎ ꯃꯥꯅ ꯀꯔꯝꯅ ꯁꯦꯝꯂꯤꯕ ꯄꯣꯂꯣꯏꯗꯅ ꯀꯔꯤ? ꯑꯀꯨꯠ ꯑꯇꯣꯡ ꯂꯩꯔꯝꯕ ꯃꯥꯜꯂꯕ ꯂꯝꯕꯤ ꯑꯗꯣ ꯉꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤꯅ ꯂꯩꯇꯦꯡ ꯆꯞ ꯃꯥꯟꯅꯍꯜꯂꯔꯤ꯫ ꯑꯃꯅꯁꯨ ꯇꯥꯗ, ꯑꯃꯅꯁꯨ ꯍꯦꯟꯗ ꯌꯦꯡꯕ ꯇꯥꯏ ꯀꯔꯤ ꯊꯣꯛꯂꯛꯄ ꯍꯥꯏꯗꯨꯁꯨ꯫ ꯃꯇꯝ ꯃꯥꯒꯤ ꯏꯆꯦꯜꯅ ꯂꯦꯞꯄ ꯀꯧꯕ ꯅꯥꯏꯗꯕꯅ ꯆꯤꯡꯎ ꯃꯥꯕꯨ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯗꯣ ꯅꯨꯃꯤꯠ ꯁꯤꯡꯕꯨꯝ ꯍꯨꯝꯅꯤ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯖꯒꯣꯏ ꯁꯥꯕꯅꯤ ꯍꯥꯏꯗꯨꯅ ꯀꯨꯏꯂꯥꯡ ꯂꯥꯡꯉꯤ꯫ ꯃꯥꯂꯪꯕ, ꯏꯔꯤꯛ, ꯂꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯂꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯂꯦꯝꯕ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯈꯟꯕ ꯍꯩꯔꯕ ꯃꯇꯥꯡꯅꯤ꯫ ꯀꯅꯥꯅ ꯀꯅꯥꯅꯣ, ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯗꯣꯛꯄ ꯉꯝꯂꯕ ꯆꯍꯤ ꯃꯇꯥꯡꯅꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯁꯤ ꯃꯌꯥꯝꯕ ꯃꯥꯂꯪꯕꯅ ꯍꯣꯡꯂꯛꯂꯤꯕ ꯁꯥꯖꯠ ꯃꯥꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯈꯪꯂꯕꯅꯤ꯫ ꯂꯝꯕꯤ ꯆꯠꯂꯤꯕ ꯀꯥꯟꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯌꯦꯡꯕꯗ ꯍꯨꯔꯥꯟꯕ ꯂꯥꯏꯅ ꯐꯥꯔꯦ꯫ ꯃꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯤ꯫ ꯈꯟꯖꯩ, ꯃꯁꯤꯒꯤ ꯏꯔꯤꯛ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯗꯥ ꯃꯥꯂꯪꯕꯁꯦ ꯀꯣꯏꯔꯤ ꯃꯥꯜꯂꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯪꯅ? ꯐꯩ, ꯈꯨꯗꯝ ꯆꯥꯡꯗꯝ ꯅꯥꯝ ꯍꯦꯛ ꯂꯩꯕꯒ ꯃꯥꯕꯣꯛꯇ ꯇꯝꯗꯨꯅ ꯅꯪꯕꯨ ꯇꯥꯟꯊꯣꯛꯍꯟꯈꯤꯒꯦ꯫ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥꯅꯤ ꯃꯥꯅ ꯈꯜꯂꯤꯕ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯛꯁꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ
ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯦꯝꯕꯅ ꯗꯥꯃꯂꯥꯡ ꯏꯆꯦ ꯃꯦꯝꯆꯥ ꯍꯣꯏꯗ ꯂꯩꯕ ꯂꯩꯁꯥꯕꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯥꯂꯪꯕ ꯈꯪꯗꯦꯗ ꯏꯔꯤꯛ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯌꯥꯎꯔꯛꯂꯗꯤ ꯇꯥꯛꯄꯤꯒꯦ꯫ ꯃꯥꯂꯪꯕ ꯚꯥꯞ ꯑꯣꯏꯔꯨꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯀꯔꯤꯕꯨꯅꯣ ꯈꯪꯂꯨꯗꯦ꯫ ꯃꯥꯂꯪꯕ ꯀꯩꯕꯣ? ꯏꯔꯤꯛ ꯇꯞꯂꯞꯅ ꯑꯩꯅ ꯏꯅꯦ ꯊꯔꯣ ꯍꯥꯏꯕꯗꯣ꯫ ꯃꯥꯂꯪꯕ ꯑꯣ ꯍꯥꯏꯅ ꯍꯥꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯋꯥꯡꯒꯤ ꯇꯣꯞꯅ ꯂꯩꯕ ꯂꯥꯏ ꯍꯔꯥꯎꯐꯝ ꯑꯗꯨ ꯌꯧꯔꯤ꯫ ꯃꯥꯂꯪꯕ ꯂꯦꯝꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯤꯜꯂꯒ ꯑꯥꯗ ꯇꯥꯇꯣꯟ ꯍꯣꯏ ꯂꯩꯔꯦ ꯃꯈꯣꯏꯒ ꯂꯩꯔꯨꯆꯣ꯫ ꯂꯦꯝꯕ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯥꯇꯣꯟ ꯍꯣꯏꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯏꯔꯤꯛꯅ ꯀꯩꯅꯣ ꯁꯤꯗ ꯁꯨꯝ ꯂꯩꯖꯁꯅꯤ꯫ ꯃꯥꯂꯪꯕ ꯃꯥꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯅꯪ ꯑꯩꯗꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯣꯏꯕ? ꯏꯔꯤꯛ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯝꯃꯅꯤ꯫ ꯃꯥꯂꯪꯕ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯗꯥꯃꯂꯪ ꯍꯣꯏ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯃꯥꯂꯪꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯌꯦꯡꯕꯗ ꯃꯈꯣꯏ ꯖꯒꯣꯏ ꯁꯥꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯥꯂꯪꯕ ꯅꯈꯣꯏ ꯖꯒꯣꯏ ꯁꯥꯗꯣꯏꯔꯣ? ꯅꯥꯀꯟꯗꯒꯤ ꯃꯦꯝꯆꯥꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯗꯗꯥ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯌꯦꯡꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ? ꯃꯥꯂꯪꯕ ꯌꯦꯡꯗꯣꯏꯅꯦ꯫ ꯅꯨꯄꯤ ꯑꯃꯅ ꯗꯗꯥ ꯑꯃꯁꯤꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦꯅ꯫ ꯏꯔꯤꯛꯁꯨ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯍꯣꯏ ꯌꯦꯡꯈꯤꯗꯣꯏꯅꯦ꯫ ꯃꯦꯝꯆꯥꯅ ꯃꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯦꯂꯩꯗꯤ ꯀꯗꯣꯝꯗ ꯂꯩꯈꯤꯒꯦ ꯎꯗꯦꯅ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯗꯦꯅꯦ ꯑꯁꯣꯝꯗ ꯃꯈꯣꯏꯒ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯦꯝꯆꯥ ꯗꯥꯃꯂꯪ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯦꯂꯩꯕꯨ ꯊꯤꯔꯛꯄꯗ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯊꯟꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯇꯁꯦꯡꯅ ꯃꯦꯂꯩ ꯏꯔꯤꯛ ꯑꯃꯗꯤ ꯃꯥꯂꯪꯕꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯇꯜꯂꯤ꯫ ꯊꯋꯥꯏ ꯑꯗꯨꯅꯁꯨ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯅ ꯃꯥꯕꯨ ꯎꯈꯣꯡ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯂꯦꯡꯗꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯦꯝꯆꯥ ꯃꯦꯂꯩ ꯅꯪꯗꯤ ꯑꯗꯨꯗ ꯅꯊꯟꯗ ꯀꯩꯗꯧꯔꯤꯕ? ꯃꯦꯂꯩ ꯀꯩꯁꯨ ꯇꯧꯗꯦ ꯃꯥꯏꯕꯤ ꯖꯒꯣꯏꯁꯦ ꯁꯨꯝ ꯌꯦꯡꯂꯝꯕꯅꯦ꯫ ꯃꯦꯝꯆꯥ ꯌꯦꯡꯂꯁꯨ ꯅꯊꯟꯗ ꯂꯩꯒꯅꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒ ꯆꯠꯁꯦ꯫ ꯏꯔꯤꯛꯅ ꯃꯦꯂꯩꯗꯨ ꯎꯔꯨꯔꯦ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯪꯕꯅ ꯀꯩꯗꯧꯔꯦ? ꯏꯔꯤꯛ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝ ꯑꯗꯨꯗꯒꯤ ꯆꯣꯏꯊꯣꯛꯇꯦ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯃꯥꯂꯪꯕꯁꯨ ꯌꯦꯡꯊꯣꯛꯂꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯏꯔꯤꯛ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯐꯅꯦꯛ ꯃꯄꯥꯜ ꯍꯛꯄꯤ ꯁꯦꯠꯄꯤ ꯅꯨꯄꯤꯁꯦ ꯎꯕ꯭ꯔꯥ? ꯃꯥꯂꯪꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯏꯔꯤꯛ ꯑꯁꯤꯅꯤ ꯑꯩꯅ ꯏꯅꯦ ꯊꯔꯣ ꯍꯥꯏꯔꯤꯁꯦ꯫ ꯃꯥꯂꯪꯕ ꯑꯁꯤꯗꯤ ꯃꯦꯝꯆꯥ ꯍꯣꯏꯗ ꯂꯩꯕ ꯅꯨꯄꯤꯗꯨꯅꯤ ꯀꯗꯥꯏꯗꯒꯤ ꯏꯅꯦ ꯊꯔꯣꯅꯣ? ꯏꯔꯤꯛꯅ ꯃꯥꯅꯦ ꯏꯅꯦ ꯊꯔꯣꯅꯤ꯫ ꯃꯥꯅ ꯑꯩꯕꯨꯁꯨ ꯑꯗꯨꯒ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯑꯩꯒꯤ ꯌꯥꯏꯅꯨꯕꯨꯁꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯥꯂꯪꯕ ꯏꯔꯤꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯇꯞꯅ ꯁꯣꯔ ꯀꯥꯝꯊꯕꯤ꯫ ꯃꯦꯂꯩꯁꯨ ꯏꯔꯤꯛꯅ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯤ꯫ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯈꯟꯖꯩ ꯅꯪꯗꯤ ꯏꯔꯤꯛ ꯍꯥꯏꯅ ꯁꯩꯌꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯣꯏꯔꯦ꯫ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯅꯪꯕꯨ ꯑꯩꯅ ꯐꯥꯕ ꯇꯥꯔꯦꯗꯅ꯫ ꯃꯃꯥ ꯃꯄꯣꯛꯇ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯕꯁꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯔꯒꯦ꯫ ꯂꯥꯏ ꯍꯔꯥꯎꯕꯗꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯂꯦꯝꯕꯕꯨ ꯀꯧꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯐꯃꯨꯡ ꯑꯗꯨꯗ ꯏꯔꯤꯛꯄꯨ ꯐꯖꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯃꯥꯂꯪꯕ ꯏꯔꯤꯛ ꯅꯪꯒꯤ ꯅꯨꯃꯤꯠꯇꯣ ꯆꯦꯠ ꯑꯣꯏꯁꯤꯜꯂꯒ ꯅꯪꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯃꯄꯥ ꯆꯨꯝꯅ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫